Numit Nini Chatthagdaba World Wetland Day 2026 ki Thouram Houdokkhre Biodiversity, Ecology and Environment Network Manipur, VNet Manipur College Development Council, CDC Manipur University amadi IQAC Polestar College Hianglam Wavagai ahumna kutsamnaduna Sinba Numit Nini Chatthagdaba World Wetland Day 2026 ki Thouramadu ngasidagi Polestar College ta hongdokhi ngasigi ahanba numit ki online lecture gi ahanba main speaker oikiba Professor N Ras Mohan haikibada handaki World Wetland Day 2026 ki theme oiriba Wetland and Traditional Knowledge Celebrating Cultural Heritage haibasi malem gi tongan ba mafam khuding de leiriba magi oiba nat culture singa sagonariba wetland lake amadi river na chingba sing yoktuna thambagi chatna loncha ching adugi khuthangda malem gi nongmagi mangtharakliba wetland sing asi kalhongnabagi fajaraba paungjelni theme asigi maru oiba asi iramdam asidasu khangminnaduna iramdam manipur gi su thaina ipa ipu haktaktagi pa turel amadi iram khonglamga mari leinaba chatnabi kaya sing asi yokhatuna nongmagi musilaklaba wetland sing asi kandanaba hotna haurasi haiki